Poirai Leimarol Apun Mamera Paibi Manipur ki President Longjam Memchaubi na Laikhidabada Khunai Kanba Apun Mamera Paibi Loop Khukampal na awaba phongdorakle Thaupal Wangmataba Sorok Mathakta Leiba Khunai Kanba Apun Mamera Paibi Loop Khukampal ki office da pangthokiba awaba phongdokpagi thoramda Khukampal ki members sing amade Khukampal ki makhada ki Maira Paibi Singna Imam Memchaubi ki photo da laikatke amade minute ani to minute leptuna awaba phongdokhe Khukampal ki President Imam Maipak na hai Imam Memchaubi na Manipur gi damak wazakhiba amade aikhoi khudingma pu macha dauna khanjaramba adu ngaside ningsingduna leihore hairaduna Imam mapu gi leikonda ingna chikna leiruba oirasunu haike Imana mayam punba Manipur punbagi khudingma macha dauna macha loina khanjaramba adubu ngasidi Imana leikhidabasida mapu magida ingna chikna leirnabagidamata Khunai Kanba Apunba Mara Paibi Lupna Imagidamata Anidang Lepaga Mapuna ingna chikna leirnabagidamata